ऑफिसदसु जेम्सदु ngihakta pothaba sangde wakhaldu pangkhanda khallaga matha saba hengalai uningde haiduna thairaga phau thamnambada miku kuding uningba phaurai somdana sapanana yarpa kyam koirage ravina ngiha oire law kaiduna makoirase kuibidi yarai ko kuiro yelao asumna napadogi gari maningda tongkhatuna sapana koiba chitlami Rabi nupida chokchaba nupa amani mama pa paisa paibagi naitong poksaba macha oibana mibu kaisho ina ude nupi kayagi punsibusu laika atana manghankre mama ngai college life ta James ka khara umkhatna khibagi damakta laman khombo oina machal nupi sapana bu koiraga manghangi haina khali Nongthildo James office ta ngihakta pothaba ngamdrabanina mayam dhale मान हलकपदा लांगलेना मबोक थंबालबु सुमांग मयादे इरुजबिरमी गैरेजता गाड़ीदु मफम चाना थौजिलमलगा थोरकली लांगलेना थावा यावना मबोकबु इरुजबदु लेकअप तौरगा ngihak inglami लांगलेना ममाइले थोरकपदा जेम्स का मिचाने जेम्स मौ अनौबी अमगुम लांगलेंगी मिसना अनिदुना येंगलकपदा इकाइरदुना इमुंगदा चंगजिंख्री मागी कादा चंगलकलगा फमुंगदा तपना फमथै चिंबालदु नोकमी नोकमी सुतवी थबाकदु अमुक पाइरगा फमुंगदुदा लोंगना हिपथै वखलदुना खली करिगिनो अइना असयामना खोइरांगदिबा माना येंगलकपगा अइगी थमोइसिना असुअना मथुप मरांग हौरिबसिना करिगे मिकु खुदिं माबुदा उनिंगलकलिबसिना करिगे उनिंगलमदबा मागी सक्तमसिना अइबु मिकु खुदिं पोथाहनद्रे मिमांगदा अइगी लोइनबिनि हाइदुना उनिंगलमदबा हौजिकना करिगे अइना माबु अइगी लोइनबिनि हाइदुना मयाम ममांगदा लेनानिंगलिबा वखल खलिङै अतप्पा खोंजेल अमना दिदा हक्सांग नमद्रब्रो जेम्स हिपलम्बदगी फुक हौगलई लांगलेन लेपलगा लेरमी लांगलेनना हंख्रिबा वहांदुगी पाउखुमदि पिरमदे ममितु कुप्तना लांगलेनबु मुन्ना येंगजै इल्लिबा इनफिदुना मौ अमनि हाइबगुम कोक्तु हाइफे कुपली Taru tarubi misna ani duda patakna amupa kazal du sangli maithong dudi khusenggi eba posak amata taide tabare bi simbal dusu lipstick taijade masagi oina nganglainana piktak tauje amukta nuksina munna yengzarudraba James do nasidi langlengi isam chamna phajariba nushiraba maithong duna pungang hankre James na munna yenglaga leibududa langlendu ingangakjei wahai amata su haiba ngamdabanina Mamaidu koileleiraga ikaiba khangli Mon mayada leiba phone gi ringtone duna wakal amada tawraba James bu makeup thokhale Ikhang khangna phone duda munna yengduna hekta paikhatli Customers care gi oiramba duda ikaiba ga nokningba punsilaga nafai tawduna phone du kakthali Hannatuna yengbidrabi langlendo James na phone da nafai tawkhibadu ubada wakal do lana khalaga ka adudagi tamina thokri James wahai amata haiba nang haudre chakna thamoi khudum suduna lehawi namidangdu mayam ikoi koisilaga chakjari thamoina khoida bi haibadu oirabanina pamu bimana thongba thakpa chak enjangdo chaningba phaurai mamangdu oiki beti chutina maram oiraga thawna fadokpadi ngamdre pukhamdagi chakti chari haibabu lamhelaba mit ani dunade langlembu tana dana yengli Jamba thakpa loina kre manjuri su hankri imungi thabaksu loina loire Rasi langlengi manakta prapap changjili mathaktagi James ti muraga yengli Ising salo habado salabo Ima sange tawri Sasa tawne thabakto moli yengning de ko Ising do phasana sawalu aduga flux thaijilu Haima Inglava ningtham thani Hot AC thagatnadana water bag hapnadana tumnari Inglaba floor mathaktuda parba fidat ama tharaga manjunaraba hafi ama ilaga ayingba khangjindana tumli langlen Wakhalgi ipakta tawkhre nuksibagi manglanda lukkhre ayingba su khangkhidre asaba su phawkhidre asikpada thabalgi mangal thirakli Mathol kayana wangkhatlaba yumdagi terrace mathaktuda leplaga ningtham thagi ayingba khangdana Laisin marakta thabalgi mangal thiri James
ꯏꯪꯂꯕ ꯅꯨꯡꯁꯤꯠꯅ ꯍꯛꯆꯥꯡꯗ ꯐꯨꯖꯤꯜꯂꯛꯄꯗ ꯅꯤꯡꯊꯝꯊꯥꯒꯤ ꯑꯌꯤꯡꯕꯕꯨ ꯃꯁꯛ ꯈꯪꯂꯛꯈꯤ꯫ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ ꯄꯥꯛꯂꯕ ꯗꯕꯜ ꯕꯦꯗꯀꯤ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯂꯒ ꯕ꯭ꯂꯥꯡꯀꯦꯠ ꯆꯤꯡꯈꯠꯇꯨꯅ ꯍꯤꯞꯊꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯥꯡꯂꯦꯟꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯥꯡꯂꯦꯟꯅ ꯀꯔꯝꯅ ꯑꯏꯪꯕ ꯐ꯭ꯂꯣꯔ ꯃꯊꯛꯇꯨꯗ ꯍꯤꯞꯂꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯜꯂꯛꯂꯤ꯫ ꯖꯦꯝꯁ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯐꯃꯨꯡꯗꯒꯤ ꯐꯠ ꯀꯨꯝꯊꯗꯨꯅ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯊꯣꯔꯛꯂꯤ꯫ ꯏꯁꯇꯣꯔ ꯔꯨꯝ ꯇꯥꯅ ꯂꯥꯛꯇꯨꯅ ꯂꯥꯡꯂꯦꯟꯅ ꯇꯨꯝꯂꯤꯕꯗꯨ ꯌꯦꯡꯂꯒ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯗꯨ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯤ꯫ ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕꯁꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯂꯝꯆꯥ ꯁꯔꯥꯁꯤꯡꯁꯤ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯆꯥ ꯑꯣꯏꯅꯤꯡꯗꯦ꯫ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯏꯁꯣꯔꯅ ꯇꯝꯂꯝꯕ ꯉꯥꯛꯇꯅꯤ꯫ ꯂꯥꯡꯂꯦꯟꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯟꯊꯅ ꯌꯦꯡꯂꯨꯕꯒꯤ ꯖꯦꯝꯁ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯤ꯫ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯔꯛꯂꯤ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯧꯔꯤꯕ ꯁꯛꯂꯣꯟ ꯃꯤ ꯃꯆꯥꯒꯤ ꯁꯛꯂꯣꯟꯅꯤ ꯍꯥꯏꯕꯗꯣ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯒ ꯃꯤꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯅꯔꯕ ꯑꯥꯏ ꯑꯦꯁ ꯑꯣꯐꯤꯁꯔ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯖꯦꯝꯁ ꯃꯁꯥꯅ ꯈꯪꯂꯛꯂꯤ꯫ ꯀꯥ ꯈꯨꯗꯤꯡꯃꯛ AC ꯍꯥꯞꯂꯕꯁꯨ ꯑꯃꯣꯠ ꯑꯀꯥꯏ ꯊꯝꯐꯝ ꯏꯁꯇꯣꯔ ꯔꯨꯝꯗꯕꯨ AC ꯍꯥꯞꯀꯗ꯭ꯔꯥ? ꯏꯪꯂꯕ ꯅꯤꯡꯊꯝꯊꯥꯒꯤ ꯑꯍꯤꯡꯅꯤ꯫ ꯇꯥꯏꯜꯁ ꯃꯊꯛꯇ ꯍꯤꯞꯄꯒꯤ ꯃꯁꯥꯗꯨ ꯑꯃꯨꯛ ꯍꯦꯟꯅ ꯏꯪꯈꯠꯄꯒꯤ ꯊꯛ ꯊꯛꯅ ꯏꯂꯥꯡꯂꯦ꯫ ꯃꯗꯨ ꯎꯕꯗ ꯖꯦꯝꯁ ꯂꯩꯐꯝ ꯈꯪꯗ꯭ꯔꯤ꯫ ꯊꯃꯣꯏꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯛꯂꯕꯅꯤꯅ ꯁꯅꯥꯒꯤ ꯃꯣꯟꯗ ꯃꯣꯟꯈꯥꯡ ꯍꯜꯂꯒ ꯍꯤꯞꯅꯤꯡꯍꯜꯂꯛꯂꯦ꯫ ꯃꯃꯥꯏ ꯂꯩꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯄꯔꯄ ꯊꯣꯔꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯕ꯭ꯂꯥꯡꯀꯦꯠꯇꯨ ꯂꯧꯔꯒ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯏꯪꯕꯒꯤ ꯅꯤꯛꯂꯒ ꯍꯤꯞꯂꯤꯕꯤ ꯂꯥꯡꯂꯦꯟꯗ ꯕ꯭ꯂꯥꯡꯀꯦꯠꯇꯨ ꯁꯨꯞꯆꯤꯟꯕꯤꯔꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯅꯤꯡꯉꯝꯗꯅ ꯊꯣꯔꯛꯂꯤ꯫ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯂꯥꯡꯂꯦꯟꯗꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯕꯨꯡꯉꯣꯟꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯣ ꯈꯪꯈꯤꯗ꯭ꯔꯤ꯫ ꯅꯣꯡꯉꯥꯜꯂꯤ꯫ ꯂꯥꯡꯂꯦꯟꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯁꯥꯗ ꯏꯂꯝꯂꯤꯕ ꯕ꯭ꯂꯥꯡꯀꯦꯠꯇꯨ ꯎꯕꯗ ꯉꯛꯄ ꯐꯥꯎꯏ꯫ ꯕ꯭ꯂꯥꯡꯀꯦꯠꯇꯨ ꯎꯕꯗ ꯖꯦꯝꯁꯀꯤꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯥꯡꯂꯦꯟ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯖꯦꯝꯁꯅ ꯃꯥꯒꯤꯗꯃꯛ ꯈꯔꯇ ꯑꯣꯏꯁꯨ ꯈꯟꯕꯤꯔꯦ ꯈꯜꯂꯒ꯫ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯕ꯭ꯂꯥꯡꯀꯦꯠꯇꯨ ꯊꯨꯞꯆꯜꯂꯤ꯫ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩ ꯂꯥꯡꯂꯦꯟꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯤ꯫ ꯅꯤꯡꯊꯝꯊꯥ ꯑꯣꯏꯕꯅꯤꯅ ꯑꯌꯥꯝꯕꯅ ꯌꯥꯍꯧ ꯂꯣꯏꯅ ꯊꯦꯡꯅꯩ꯫ ꯀꯤꯆꯟꯗ ꯌꯦꯟꯖꯥꯡ ꯁꯦꯝꯂꯤꯉꯩ ꯖꯦꯝꯁꯇꯨ ꯇ꯭ꯔꯦꯛ ꯁꯨꯠꯌꯣ ꯀꯩꯌꯣ ꯆꯪꯁꯤꯜꯂꯛꯏ꯫ ꯌꯥꯍꯧ ꯊꯦꯡꯕ ꯖꯦꯝꯁꯇꯨ ꯉꯁꯤꯗꯤ ꯖꯣꯒꯤꯡ ꯆꯠꯂꯨꯕ ꯃꯥꯜꯂꯤ꯫ ꯂꯥꯡꯂꯦꯟ ꯌꯦꯟꯖꯥꯡ ꯁꯦꯝꯂꯝꯕꯗꯒꯤ ꯖꯦꯝꯁ ꯆꯪꯂꯛꯄꯗ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯒ ꯖꯦꯝꯁꯇ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯝꯂꯒ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯅꯣꯟꯊꯈꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯏꯀꯥꯏ ꯊꯤꯒꯟꯕꯤ ꯃꯇꯧꯗꯨꯗꯅ ꯍꯦꯟꯅ ꯖꯦꯝꯁꯀꯤ ꯊꯃꯣꯏꯗꯣ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯍꯜꯂꯤ꯫ ꯀꯤꯆꯟꯗꯗꯤ ꯆꯪꯁꯤꯜꯂꯛꯑꯦ ꯇꯧꯐꯝꯗꯤ ꯈꯪꯗ꯭ꯔꯦ꯫ ꯐ꯭ꯔꯤꯖꯇꯨ ꯍꯥꯡꯂꯒ ꯀꯣꯌꯣꯠ ꯑꯣꯠꯂꯤ꯫ ꯂꯥꯡꯂꯦꯟꯗ ꯍꯥꯏꯐꯦꯠꯁꯨ ꯌꯦꯡꯂꯛꯏ꯫ ꯖꯦꯝꯁꯅ ꯐ꯭ꯔꯤꯖꯇꯨꯗ ꯀꯣꯌꯣꯠ ꯑꯣꯠꯂꯤꯕꯗꯨ ꯂꯥꯡꯂꯦꯟ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯦ꯫ ꯃꯥꯒꯤ ꯌꯦꯟꯖꯥꯡꯗꯨ ꯁꯦꯝꯕ ꯂꯣꯏꯕꯒ ꯀꯤꯆꯟꯗꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯂꯥꯡꯂꯦꯟꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯖꯦꯝꯁ ꯆꯥꯛꯂꯒ ꯂꯩꯍꯧꯏ꯫ ꯂꯥꯡꯂꯦꯟ ꯖꯦꯝꯁꯀꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯕ꯭ꯂꯥꯡꯀꯦꯠꯇ ꯊꯝꯂꯝꯂꯕ ꯃꯇꯨꯡ ꯃꯈꯥꯗ ꯑꯃꯨꯛ ꯄꯔꯄ ꯀꯨꯝꯊꯔꯛꯂꯤ꯫ ꯖꯦꯝꯁꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯕ꯭ꯂꯥꯡꯀꯦꯠꯇꯨ ꯂꯩꯔꯝꯂꯦ꯫ ꯕ꯭ꯂꯥꯡꯀꯦꯠꯇꯨꯒꯤ ꯃꯊꯛꯇ ꯆꯦ ꯑꯃꯁꯨ ꯊꯨꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯖꯦꯝꯁ ꯆꯦꯗꯨ ꯂꯧꯈꯠꯂꯒ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨꯀꯣ ꯗꯗꯥ, ꯕ꯭ꯂꯥꯡꯀꯦꯠꯁꯦ ꯄꯤꯊꯣꯔꯛꯏ ꯍꯥꯏꯗꯨꯅ ꯏꯃꯥꯈꯣꯏꯅ ꯈꯪꯈ꯭ꯔꯗꯤ ꯂꯥꯟꯖꯥꯎ ꯊꯣꯛꯄ ꯌꯥꯏ꯫ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯗꯗꯥꯕꯨꯁꯨ ꯏꯃꯥꯈꯣꯏꯅ ꯌꯦꯛꯅꯕꯒꯨꯝ ꯎꯕꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯖꯦꯝꯁꯀꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯗꯣ ꯇꯨꯞ ꯇꯨꯞ ꯇꯥꯔꯛꯂꯤ꯫ ꯃꯥꯅ ꯅꯛꯁꯤꯟꯅꯕ ꯄꯥꯝꯂꯕꯁꯨ ꯂꯥꯡꯂꯦꯟꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯂꯦ ꯈꯜꯂꯒ ꯃꯍꯥꯛ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯇꯁꯦꯡꯅ ꯃꯥꯅ ꯂꯥꯡꯂꯦꯟꯒꯤ ꯂꯥꯏꯕꯛꯇ ꯅꯣꯛꯅꯔꯨꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯏꯃꯨꯡ ꯈꯨꯗꯤꯡ ꯃꯐꯝ ꯈꯨꯗꯤꯡ ꯕꯣꯠꯀꯤ ꯋꯥꯔꯤꯇꯅ ꯅꯤꯜꯂꯝꯃꯤ꯫ ꯔꯥꯖꯦꯁꯀ ꯂꯝꯕꯥ ꯄꯥꯕ ꯉꯝꯕ ꯃꯤ ꯊꯣꯏꯅ ꯆꯣꯡꯊꯣꯔꯛꯇꯦ꯫ ꯁꯨꯞꯅꯇꯒꯤ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯗꯣꯖꯔ ꯅꯠꯇꯅ꯫ ꯗꯣꯖꯔ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯔꯥꯖꯦꯁꯀꯤ ꯋꯥꯔꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯠꯇ ꯇꯥꯕ ꯐꯪꯗꯦ꯫ ꯍꯟꯗꯛꯁꯨ ꯅꯝꯗꯅ ꯃꯥꯅ ꯀꯥꯈ꯭ꯔꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕ ꯊꯤꯗꯣꯛꯅꯕ ꯇꯧ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯥꯕꯨ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ꯫ ꯏꯕꯣꯍꯜꯅ ꯑꯐꯕ ꯌꯥꯝꯅ ꯁꯥꯔꯤꯕꯁꯤ ꯃꯅꯨꯡꯗ ꯑꯁꯣꯏꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯃꯈꯣꯏꯒꯤꯁꯨ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯑꯆꯥ ꯑꯔꯝ ꯌꯥꯝ ꯄꯥꯝꯖꯕꯅꯤ꯫ ꯃꯈꯣꯏ ꯏꯃꯨꯡꯗꯨꯗ ꯑꯣꯔꯐꯥꯟ ꯅꯨꯄꯤꯗꯨꯕꯨ ꯅꯤꯡꯊꯤꯅ ꯊꯝꯕꯤꯔꯝꯒꯗ꯭ꯔꯅꯤ꯫ ꯗꯣꯖꯔꯅ ꯑꯩꯈꯣꯏꯅ ꯏꯃꯨꯡꯗꯨꯒ ꯇꯣꯠꯅ ꯇꯤꯟꯅꯕ ꯅꯠꯇꯕꯅꯤꯅ ꯏꯃꯨꯡꯗꯨꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯟꯁꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯆꯦꯠ ꯑꯀꯣꯝ ꯄꯨꯝꯅꯃꯛ ꯈꯪꯗꯣꯛꯅꯕ
ꯅꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯗꯒꯤ ꯃꯤ ꯑꯃꯇꯪ ꯊꯥꯕ ꯇꯥꯏ꯫ ꯏꯕꯣꯍꯜ ꯉꯛꯅ ꯗꯣꯖꯔꯗ ꯌꯦꯡꯂꯛꯏ꯫ ꯗꯣꯖꯔ ꯃꯃꯣꯟ ꯅꯣꯛꯂꯒ ꯃꯃꯤꯠ ꯀꯨꯞꯂꯛꯏ꯫ ꯗꯣꯖꯔꯅ ꯃꯃꯤꯠ ꯀꯨꯞꯂꯛꯄꯗ ꯏꯕꯣꯍꯜꯁꯨ ꯃꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯁꯣꯝꯗꯅ ꯂꯩꯃꯅ ꯅꯪꯗꯤ ꯐꯅꯕꯨ ꯇꯥꯟ ꯆꯥꯔꯤꯕꯅꯤ꯫ MLAꯒꯤ ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯒ ꯂꯩꯔꯤꯕꯗꯣ ꯃꯤꯁꯨ ꯂꯣꯏꯅ ꯐꯕ ꯃꯐꯝꯅꯤꯅ ꯑꯌꯦꯠꯄ ꯑꯃꯠꯇꯁꯨ ꯂꯩꯔꯝꯂꯣꯏ꯫ ꯃꯟꯖꯨꯔꯤ ꯃꯥꯏꯊꯣꯡꯃꯛꯁꯤꯅ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯏꯃꯨꯡꯗꯨꯒꯤ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯐꯩ꯫ ꯃꯧ ꯑꯇꯣꯝꯕꯤꯗꯨꯗꯤ ꯐꯕ꯭ꯔꯥ? ꯃꯈꯣꯏꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ ꯍꯥꯏꯅ ꯇꯥꯏ꯫ ꯑꯗꯨꯁꯨ ꯌꯥꯝ ꯐꯩ꯫ ꯋꯥ ꯑꯅꯤ ꯁꯨꯅ ꯉꯥꯡꯗꯦ꯫ ꯏꯅꯝꯃ ꯏꯕꯦꯝꯃ ꯔꯥꯁꯤꯅꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ꯫ ꯇꯥꯏꯕꯨꯡ ꯑꯩꯈꯣꯏꯅꯁꯨ ꯂꯨꯅ ꯇꯧꯕꯤ꯫ ꯃꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧꯁꯤꯗꯅꯤ ꯁꯃꯥꯖ ꯃꯌꯥꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯕꯨꯗ ꯁꯣꯟꯅꯔꯤꯕ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯃꯈꯣꯏꯒꯨꯝꯕ ꯑꯐꯕ ꯃꯤꯁꯤꯡꯁꯦ ꯑꯇꯥꯡꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯔꯥꯁꯤꯅ ꯁꯤ ꯀꯔꯤꯅꯣ? ꯅꯠꯇꯦ, ꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ? ꯐꯤ ꯁꯨꯕꯕꯨ ꯁꯨꯃꯥꯏꯅ ꯁꯨꯅꯕ꯭ꯔꯣ? ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯆꯨ ꯇꯥꯔꯣꯏꯗꯕꯅꯤ꯫ ꯏꯃꯥ, ꯑꯗꯨ ꯀꯣꯛꯑꯣ ꯌꯥꯗꯕꯩꯅꯤ꯫ ꯁꯔꯞ ꯍꯥꯞꯂꯒ ꯅꯠꯇ꯭ꯔꯣ ꯁꯨꯔꯤꯁꯦ? ꯏꯁꯤꯡ ꯏꯆꯝꯒ ꯁꯨꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯋꯥ ꯉꯥꯡꯐꯝꯁꯤꯗꯅꯦ ꯊꯤꯔꯒ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ꯫ ꯂꯥꯡꯂꯦꯟ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯃꯃꯥꯏ ꯂꯨꯛꯊꯔꯒ ꯑꯗꯨꯃꯛ ꯂꯩ꯫ ꯇꯥꯟꯆꯥꯗꯨꯗ ꯖꯦꯝꯁꯇꯨ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯂꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯍꯨꯟꯗꯅ ꯉꯥꯡꯂꯝꯕꯗꯨ ꯎꯕꯗ ꯖꯦꯝꯁ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯊꯧꯅꯥ ꯐꯅ ꯄꯥꯡꯒꯜ ꯊꯣꯛꯅ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤꯗꯃꯛ ꯂꯦꯞꯆꯕꯗꯤ ꯉꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯟꯖꯨꯔꯤꯁꯨ ꯃꯄꯨꯔꯣꯏꯕ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯂꯥꯛꯇ꯭ꯔꯤ꯫ ꯖꯦꯝꯁꯀꯤ ꯆꯥꯛꯁꯨ ꯂꯥꯡꯂꯦꯟꯅ ꯄꯨꯟꯅ ꯊꯣꯡꯂꯝꯃꯤ꯫ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯒ ꯃꯌꯥꯝ ꯄꯨꯜꯂꯒ ꯆꯥꯛꯇꯨ ꯆꯥꯕꯗ ꯖꯦꯝꯁꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯊꯣꯡꯕ ꯆꯥꯔꯣꯏ ꯀꯥꯏꯅ ꯃꯔꯩꯒ ꯇꯧꯖꯗꯦ꯫ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯥꯎꯅ ꯆꯥꯔꯤ꯫ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯤ ꯖꯦꯝꯁꯅ ꯍꯟꯗꯛ ꯃꯔꯛ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯏꯉꯛꯉꯛꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯁꯟꯗꯦ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤ ꯔꯥꯁꯤꯅ ꯃꯃꯧ ꯅꯨꯄꯤ ꯄ꯭ꯔꯚꯥ ꯑꯃꯗꯤ ꯁꯄꯅꯥꯕꯨ ꯄꯨꯔꯒ ꯃꯐꯤ ꯃꯔꯣꯜ ꯂꯩꯕꯤꯔꯤ꯫ ꯂꯥꯡꯂꯦꯟꯅ ꯌꯨꯝ ꯁꯪꯍꯧꯔꯤ꯫ ꯕꯖꯥꯔꯗꯒꯤ ꯍꯜꯂꯛꯄꯒ ꯃꯅꯤ ꯃꯃꯧ ꯑꯃꯗꯤ ꯃꯆꯟꯗꯨ ꯅꯣꯛꯈꯦꯗꯅ ꯑꯃꯨꯛꯇꯣꯏꯕ ꯃꯌꯥꯏ ꯀꯥꯞꯇ ꯐꯤꯗꯨ ꯌꯦꯡꯅꯔꯤ꯫ ꯀꯤꯆꯜꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯂꯒ ꯂꯥꯡꯂꯦꯟ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯤ꯫ ꯃꯊꯛꯇꯒꯤ ꯂꯥꯡꯂꯦꯟꯕꯨ ꯁꯦꯟꯅꯔꯤꯕ ꯖꯦꯝꯁ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧꯗꯨ ꯎꯔꯝꯃꯤ꯫ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯄꯥꯝꯃꯤ ꯍꯥꯏꯅ ꯂꯧꯔꯛꯈꯤꯕꯤ ꯄ꯭ꯔꯚꯥꯅꯤ꯫ ꯂꯩꯁꯥꯔꯤꯉꯩꯗꯒꯤꯁꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯛꯈꯤꯗꯦ꯫ ꯂꯨꯍꯣꯡꯂꯒ ꯂꯥꯛꯄꯗꯒꯤꯁꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯍꯟꯗꯦ꯫ ꯃꯃꯥ ꯃꯄꯥ ꯁꯥꯒꯩ ꯅꯥꯇꯩ ꯂꯩꯇ꯭ꯔꯕꯤ ꯑꯣꯔꯐꯥꯟ ꯍꯣꯝꯗꯒꯤ ꯚꯣꯠ ꯀꯥꯅꯕꯒꯤꯗꯃꯛ ꯈꯜꯂꯒ ꯂꯧꯕꯤꯔꯛꯈꯤꯕꯤ ꯂꯥꯡꯂꯦꯟꯒꯤꯗꯤ ꯉꯁꯤꯐꯥꯎ ꯍꯟꯅ ꯌꯦꯡꯕꯤꯗꯦ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯅꯤ꯫ ꯃꯈꯣꯏꯅ ꯑꯀꯦ ꯑꯃꯧ ꯄꯥꯝꯕꯒꯨꯝ ꯂꯥꯡꯂꯦꯟꯗꯤ ꯀꯔꯤꯒꯤ ꯄꯥꯝꯂꯝꯂꯣꯏ? ꯁꯦꯠꯅꯤꯡꯕ ꯐꯤꯖꯣꯜꯁꯨ ꯁꯦꯠꯄ ꯐꯪꯖꯗꯦ꯫ ꯆꯥꯅꯤꯡꯕ ꯑꯃꯠꯇꯁꯨ ꯃꯅꯤꯡꯇꯝꯅ ꯆꯥꯕ ꯐꯪꯖꯗꯦ꯫ ꯃꯆꯤꯟꯅ ꯊꯣꯛꯅ ꯏꯀꯥꯏ ꯁꯤꯃ ꯂꯩꯕꯤꯌꯨ ꯄꯥꯝꯃꯤ ꯍꯥꯏꯖꯔꯕꯁꯨ ꯊꯤꯅ ꯍꯦꯛ ꯆꯩꯕꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯅꯤ꯫ ꯃꯈꯣꯏꯅ ꯑꯀꯦ ꯑꯃꯧ ꯄꯥꯝꯕꯒꯨꯝ ꯂꯥꯡꯂꯦꯟꯗꯤ ꯀꯔꯤꯒꯤ ꯄꯥꯝꯂꯝꯂꯣꯏ? ꯁꯦꯠꯅꯤꯡꯕ ꯐꯤꯖꯣꯜꯁꯨ ꯁꯦꯠꯄ ꯐꯪꯖꯗꯦ꯫ ꯆꯥꯅꯤꯡꯕ ꯑꯃꯠꯇꯁꯨ ꯃꯅꯤꯡꯇꯝꯅ ꯆꯥꯕ ꯐꯪꯖꯗꯦ꯫ ꯃꯆꯤꯟꯅ ꯊꯣꯛꯅ ꯏꯀꯥꯏ ꯁꯤꯃ ꯂꯩꯕꯤꯌꯨ ꯄꯥꯝꯃꯤ ꯍꯥꯏꯖꯔꯕꯁꯨ ꯊꯤꯅ ꯍꯦꯛ ꯆꯩꯕꯤ꯫ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯖꯦꯝꯁ ꯈꯟꯖꯤꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯗꯗꯥ, ꯑꯁꯤꯒꯤ ꯈꯨꯖꯤ ꯑꯉꯥꯡꯕꯁꯤꯝꯇ ꯂꯩꯕꯤꯌꯨ꯫ ꯅꯄꯥꯅ ꯇꯥꯟꯕ ꯃꯔꯜꯂꯣ ꯑꯩꯒꯤ ꯄꯩꯁꯥꯁꯤꯡꯁꯦ? ꯈꯨꯃꯤꯠ ꯈꯨꯗꯥꯡꯗꯒꯤ ꯍꯧꯔꯛꯄ ꯅꯪꯁꯨ ꯑꯔꯪ ꯄꯥꯝꯂꯛꯂꯤ꯫ ꯅꯊꯤꯕꯨꯡ ꯆꯥꯛ ꯈꯔ ꯆꯥꯕ ꯐꯪꯂꯤꯗꯣ ꯈꯖꯤꯛꯀꯤ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯗꯣꯛ꯫ ꯖꯦꯝꯁ ꯈꯜꯂꯨꯔꯒ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯏꯆꯝ ꯆꯝꯕ ꯂꯨꯄꯥ 100 ꯐꯥꯎ ꯄꯤꯗꯕ ꯄꯣꯠꯇꯨꯃꯈꯛ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗ ꯐꯥꯎ ꯃꯥꯅ ꯉꯥꯡꯕꯤꯈꯤꯕꯗꯣ ꯍꯥꯏꯅ ꯈꯟꯖꯤꯜꯂꯒ ꯃꯁꯥ ꯃꯊꯟꯇ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯂꯥꯡꯂꯦꯟꯒ ꯃꯟꯖꯨꯔꯤꯒ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯖꯦꯝꯁꯅ ꯁ꯭ꯇꯣꯔ ꯔꯨꯝꯗ ꯆꯪꯂꯛꯂꯒ ꯂꯥꯡꯂꯦꯟꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡꯗꯨ ꯌꯦꯡꯂꯒ ꯃꯄꯤ ꯁꯤꯟꯊꯔꯤ꯫ ꯆꯥꯎꯔꯕ ꯌꯨꯝꯁꯤꯗ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯇꯣꯟꯅ ꯊꯝꯕꯤꯔꯤ꯫ ꯅꯪꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯃꯠꯇ ꯍꯥꯏꯗꯣꯛꯇꯦ꯫ ꯑꯉꯛꯄꯅꯦ ꯅꯪꯒꯤ ꯊꯝꯃꯣꯏ꯫ ꯑꯈꯥꯡ ꯀꯟꯕꯤ ꯅꯪꯒꯤ ꯃꯇꯧꯁꯤꯅ ꯑꯩꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯉꯥꯎꯍꯜꯂꯦ꯫ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ꯫ ꯅꯪꯅ ꯄꯥꯝꯕ ꯅꯪꯒꯤ ꯑꯅꯤꯡꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯅꯤ꯫ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯃꯄꯤꯗꯨ ꯁꯤꯟꯊꯗꯨꯅ ꯋꯥꯈꯜꯗꯨ ꯈꯟꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯔꯪ ꯃꯆꯥ ꯑꯗꯨꯗ ꯃꯤꯠꯐꯝ ꯊꯝꯂꯨꯏ꯫ ꯇꯔꯪ ꯃꯆꯥꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯖꯦꯝꯁꯅ ꯌꯦꯡꯂꯨꯏ꯫ ꯗꯥꯏꯔꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯄꯤꯛꯇꯛꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯖꯦꯝꯁ ꯗꯥꯏꯔꯤꯗꯨ ꯂꯧꯈꯠꯂꯒ ꯐꯥꯛꯇꯨꯅ ꯌꯦꯡꯉꯤ꯫
ꯃꯌꯦꯛ ꯂꯥꯅ ꯂꯥꯅ ꯈꯨꯏ ꯅꯥꯅ ꯑꯥꯔꯊ ꯂꯩꯔꯕ ꯋꯥꯍꯩ ꯀꯌꯥꯅ ꯂꯩꯇꯦꯡ ꯑꯣꯏꯗꯨꯅ ꯏꯔꯝꯂꯤ꯫ ꯖꯦꯝꯁ ꯃꯊꯪ ꯄꯥꯕ ꯍꯧꯏ꯫ ꯅꯤꯡꯊꯤꯕꯤ ꯁꯤꯡꯌꯦꯜ ꯀꯨꯟꯗꯣꯂꯩ, ꯅꯪꯒꯤ ꯆꯦꯠꯂꯕ ꯅꯨꯡꯁꯤꯕꯤ ꯄꯨꯟꯅ ꯄꯨꯟꯈ꯭ꯔꯕ ꯅꯨꯡꯁꯤꯕꯁꯦ ꯆꯦꯠꯇ꯭ꯔꯕ ꯃꯥꯜꯂꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡꯁꯤꯗ ꯏꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯀꯔꯤ ꯄꯥꯞꯅꯅꯣ? ꯂꯩꯀꯥꯏꯅ ꯁꯃꯥꯖꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜ, ꯑꯩꯒꯤ ꯑꯋꯥꯕꯗꯤ ꯀꯅꯥꯅꯁꯨ ꯎꯕꯤꯗꯦ, ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯀꯅꯥꯅꯁꯨ ꯍꯪꯕꯤꯗꯦ꯫ ꯍꯦ ꯅꯨꯡꯁꯤꯕꯤ ꯗꯥꯏꯔꯤ, ꯅꯪꯒꯤ ꯅꯐꯝꯗ ꯋꯥꯀꯠꯆꯕ ꯅꯠꯇꯅ ꯑꯩꯗꯤ ꯀꯅꯥꯗꯁꯨ ꯋꯥꯀꯠꯆꯕꯒꯤ ꯄꯥꯡꯒꯜ ꯂꯩꯖꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯗꯗꯥꯅ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯦ? ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯗꯗꯥ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯒꯤ ꯊꯃꯣꯏꯅ ꯑꯗꯨ ꯀꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕ ꯌꯥꯎꯕꯒꯤꯅꯣ ꯑꯩꯕꯨ ꯌꯦꯛꯅꯕꯒꯨꯝꯅ ꯈꯜꯂꯤꯕ? ꯏꯅꯦꯗ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯗꯅ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯉꯣ ꯍꯥꯏꯕꯗ ꯑꯣꯏꯅ ꯇꯧꯏ꯫ ꯀꯩ ꯋꯥꯈꯜꯗꯩꯅꯣ ꯈꯪꯗꯦ, ꯑꯩꯁꯤꯁꯨꯕ ꯗꯗꯥꯗ ꯈꯨꯖꯤ ꯂꯩꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯔꯤ꯫ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯈꯨꯖꯤꯗꯣ ꯏꯃꯤꯠꯁꯤꯗꯗꯤ ꯑꯗꯨꯝ ꯎꯔꯒ ꯂꯩ, ꯄꯥꯝꯗꯤ ꯄꯥꯝꯃꯤꯍꯦ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯒꯤ ꯃꯄꯣꯛꯇꯗꯤ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯗꯗꯥꯁꯦ ꯆꯥꯛ ꯆꯥꯎ ꯍꯥꯏꯁꯨ ꯆꯥꯔꯛꯑꯦ ꯍꯥꯏ, ꯀꯥꯏꯗ ꯆꯥꯔꯛꯂꯤꯖꯥꯠꯅꯣꯁꯨ ꯈꯪꯗꯦ꯫ ꯑꯩꯅ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯁꯤꯗꯤ ꯀꯩꯝꯇ ꯈꯪꯕꯤꯗꯦ꯫ ꯖꯦꯝꯁ ꯃꯈꯥ ꯇꯥꯅ ꯄꯥꯕ ꯉꯝꯗ꯭ꯔꯦ, ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯗꯨꯁꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯈꯥꯗ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ꯫ ꯖꯦꯝꯁ ꯗꯥꯏꯔꯤꯗꯨ ꯇꯔꯪ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫